ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯊꯥꯒꯠꯆꯒꯦ ꯁꯤꯁꯦ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣꯒꯤꯅꯤꯀꯣ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯣꯏ ꯁꯤꯁꯦ ꯖꯣꯏꯟ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯃꯤ ꯑꯦꯁ ꯑꯦꯟ ꯑꯣꯐꯤꯁꯔ ꯗꯥꯏꯔꯦꯛ ꯍꯧꯗꯣꯏꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯌꯥꯝ ꯐꯪꯉꯦ ꯁꯤꯁꯤꯒꯤꯗꯤꯀꯣ ꯆꯪꯕ ꯌꯥꯕꯒꯤ ꯆꯥꯡꯁꯁꯨ ꯌꯥꯝ ꯋꯥꯡꯉꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯊꯕꯛꯁꯦ ꯄꯨꯔꯥ ꯍꯥꯏꯗꯤ ꯀꯣꯟꯇ꯭ꯔꯦꯛꯀꯤ ꯇꯥꯏꯞ ꯇꯧꯗꯣꯏꯅꯦꯕ ꯄꯨꯔꯥ ꯄꯥꯔꯠ ꯇꯥꯏꯝꯅꯦꯕ ꯐꯨꯜ ꯇꯥꯏꯝ ꯀꯦꯔꯤꯌꯔ ꯅꯠꯇꯦꯕꯀꯣ ꯇꯦꯔꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯥꯡꯕꯨꯁꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯃꯥꯏ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯔꯝꯒꯦ ꯃꯌꯥꯝ ꯃꯥꯒꯤ ꯐꯣꯝꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯂꯥꯛꯇ꯭ꯔꯤꯀꯣ ꯐꯣꯝꯁꯦ ꯃꯦꯒꯤ ꯇꯥꯡ 16ꯇꯒꯤ ꯂꯥꯛꯇꯨꯕ ꯑꯗꯨꯒ ꯖꯨꯟꯒꯤ ꯇꯥꯡ 15 ꯐꯥꯎꯕ ꯐꯣꯝ ꯊꯥꯖꯤꯟꯕꯩ ꯃꯇꯝ ꯄꯤꯌꯦꯕ ꯑꯗꯨꯒ ꯑꯦꯛꯖꯥꯝꯅ ꯖꯨꯂꯥꯏꯒꯤ ꯇꯥꯡ 19ꯗ ꯇꯧꯒꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯈꯔ ꯄꯤꯊꯣꯛꯑꯦ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯄꯤ ꯃꯌꯥꯝ ꯁꯤꯁꯦꯀꯣ ꯆꯪꯕꯒꯤ ꯁꯦꯂꯦꯛꯁꯟ ꯇꯧꯋꯤ ꯆꯍꯤ ꯌꯦꯡꯉꯣ 19ꯗꯒꯤꯅ 92 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯈꯣꯏ ꯂꯣꯏ ꯊꯥꯖꯤꯟꯕ ꯌꯥꯏꯑꯕ ꯁꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯝꯁꯦ ꯑꯗꯨꯒ ꯃꯥ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯅ ꯍꯥꯏꯗꯤ ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯕ ꯂꯩꯇꯦ IT ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯃꯥꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯦꯚꯦꯜ ꯂꯣꯏꯔꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏꯑꯕ ꯁꯤ ꯄꯣꯁꯁꯦꯀꯣ ꯑꯗꯨꯒ ꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯩꯁꯤ ꯃꯌꯥꯝ ꯃꯥꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅꯦ ꯃꯥꯏ ꯗꯥꯏꯔꯦꯛꯁꯨ ꯑꯣꯐꯤꯁꯔ ꯂꯦꯐꯇꯤꯅꯦꯟꯗꯩ ꯍꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯒꯤ ꯁꯤꯁꯤ ꯀꯩꯅꯣ ꯇꯧꯕꯁꯤꯅ ꯃꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯁꯦ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤꯗ ꯅꯠꯇꯦ ꯃꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯕ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯂꯩꯀꯣ ꯁꯣꯔꯤ ꯃꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯁꯦ www.join-territorial-army.nic.in ꯍꯥꯏꯕ ꯑꯩ ꯃꯌꯥꯝ ꯈꯨꯗꯣꯡ ꯆꯥꯅꯕ ꯑꯩꯁꯤ ꯗꯥꯏꯔꯦꯛ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯤꯡ ꯍꯥꯏꯗꯤ ꯁꯤꯒꯤ ꯗꯥꯏꯔꯦꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯤꯡꯁꯦ ꯑꯩ ꯀꯩꯅꯣꯗ ꯄꯤꯔꯝꯒꯦ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯑꯗꯨꯒ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯁꯤꯁꯨ ꯀꯩꯅꯣꯗ ꯍꯥꯞꯄꯝꯒꯦ ꯂꯤꯡꯗ ꯍꯥꯞꯄꯝꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯆꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯄꯤꯔꯤꯁꯤꯅꯀꯣ ꯗꯥꯏꯔꯦꯛ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯒꯤꯗꯤ ꯃꯥꯏ ꯁꯤꯂꯦꯕꯁ ꯅꯨꯡ ꯂꯣꯏ ꯄꯤꯊꯣꯛꯑꯦ ꯁꯤ ꯁꯤꯂꯦꯕꯁꯁꯨ ꯃꯥꯏ ꯗꯥꯏꯔꯦꯛ ꯁꯤ ꯑꯗꯨꯝ ꯌꯥꯎꯔꯦꯕ ꯁꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯗ ꯁꯤꯂꯦꯕꯁꯁꯦ ꯗꯥꯏꯔꯦꯛ ꯃꯣꯏ ꯑꯗꯨꯝ ꯍꯪꯉꯛꯇꯣ ꯄꯣꯔꯁꯟꯗꯣ ꯌꯥꯎꯋꯦ ꯁꯤꯗ ꯑꯜꯖꯦꯕ꯭ꯔꯥꯗꯤ ꯍꯪꯉꯛꯀꯅꯤ ꯇ꯭ꯔꯤꯒꯣꯅꯣꯃꯤꯇꯤ ꯍꯪꯒꯅꯦꯅ ꯀꯣ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯑꯗꯨꯁꯨ ꯃꯊꯪ ꯎꯠꯂꯛꯀꯦ ꯏꯁꯥ ꯏꯊꯟꯗ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯌꯥꯔꯦ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯆꯍꯤ 19ꯗꯒꯤꯅ 92 ꯐꯥꯎꯒꯤ ꯂꯩꯕ ꯃꯤ ꯂꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯐ꯭ꯔꯣꯝ ꯑꯦꯅꯤ ꯔꯦꯀꯣꯛꯅꯥꯏꯖ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯣ ꯏꯗꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ ꯑꯗꯨꯒ ꯀꯦꯟꯗꯤꯗꯦꯠ ꯃꯁ ꯕꯤ ꯐꯤꯖꯤꯀꯦꯜꯂꯤ ꯑꯦꯟ ꯃꯦꯗꯤꯀꯦꯜꯂꯤ ꯐꯤꯠ ꯏꯟ ꯑꯣꯜ ꯔꯦꯁꯄꯦꯛ ꯑꯗꯨꯒ ꯃꯌꯥꯝ ꯁꯤ ꯊꯕꯛꯁꯦ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯝꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯥꯔꯃꯤꯗ ꯌꯥꯎꯔꯤꯕ ꯅꯦꯚꯤꯗ ꯌꯥꯎꯔꯁꯨ ꯑꯃꯗ ꯌꯥꯎꯕ ꯑꯗꯨꯕꯨ ꯀꯥꯡꯕꯨꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯗꯦ ꯃꯣꯏ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯤꯀꯣ ꯑꯗꯨꯒ ꯑꯦꯛꯖꯥꯝꯁꯤ ꯌꯦꯡꯉꯣ ꯖꯨꯂꯥꯏꯒꯤ ꯇꯥꯡ 19ꯗꯅꯦ ꯐꯣꯝ ꯊꯥꯕ ꯍꯧꯗꯣꯏꯁꯤꯅ ꯃꯦꯒꯤ ꯇꯥꯡ 16ꯇ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯤ ꯁꯤꯗ ꯄꯤꯊꯣꯛꯑꯦ ꯁꯤꯗ ꯖꯥꯏꯄꯨꯔ ꯄꯨꯅꯦ ꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯏꯝꯐꯥꯜꯗꯤ ꯌꯥꯎꯗꯦ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯦ ꯑꯗꯨ ꯑꯅꯛꯄ ꯃꯌꯥꯝ ꯗꯤꯃꯥꯄꯨꯔꯗ ꯊꯥꯕ ꯌꯥꯏ ꯑꯦꯛꯖꯥꯝꯁꯦ ꯗꯤꯃꯥꯄꯨꯔ ꯈꯔ ꯅꯛꯄꯗ ꯑꯩꯗꯤ ꯌꯥꯝ ꯊꯥꯍꯟꯅꯤꯡꯉꯦ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯁꯒꯨꯝꯕꯁꯤꯗꯤ ꯌꯥꯝꯅ ꯄꯥꯛ ꯂꯥꯛꯄ ꯊꯕꯛꯁꯨ ꯅꯠꯇꯕꯅꯤꯅꯀꯣ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯏꯌꯔ ꯆꯍꯤ ꯈꯨꯗꯤꯡꯒꯤꯕꯨꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯒꯨꯝꯕꯁꯤꯗꯤ ꯍꯥꯏꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯁꯤꯒꯤ ꯗꯤꯃꯥꯄꯨꯔꯗ ꯆꯠꯂꯒ ꯊꯥꯕ ꯌꯥꯏ ꯑꯅꯛꯄꯗꯀꯣ ꯒꯨꯍꯥꯇꯤ ꯆꯠꯄ ꯌꯥꯏ ꯃꯥꯏ ꯁꯦꯟꯇꯔ ꯈꯔ ꯄꯤꯔꯦ ꯁꯤꯗ ꯁꯦꯂꯦꯛ ꯇꯧꯔꯀꯥꯟꯗꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯒꯤ ꯁꯤꯒꯤ ꯁꯦꯂꯦꯕꯁ ꯑꯣꯐ ꯗ ꯁ꯭ꯇꯦꯟꯗꯔꯠ ꯑꯦꯟ ꯁꯦꯂꯦꯕꯁ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯥꯏꯁꯦ ꯄꯦꯄꯔ 1 ꯄꯦꯄꯔ 2 ꯑꯣꯏꯅ ꯂꯩ ꯃꯣꯏꯁꯤ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯔꯥꯏꯇꯟ ꯑꯦꯛꯖꯥꯝ ꯐꯝꯕꯅꯤꯅ ꯔꯥꯏꯇꯟ ꯑꯦꯛꯖꯥꯝ ꯐꯝꯕꯒ ꯂꯣꯏꯕꯒ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯦꯕ ꯃꯣꯏꯗꯣ ꯑꯗꯨꯀꯥꯟꯗ ꯍꯣꯏ ꯑꯗꯨ ꯂꯣꯏꯔꯒ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯁꯤꯅ ꯑꯃꯨꯛ SSB ꯃꯣꯏꯗꯤ ꯑꯗꯨꯝ ꯑꯥꯔꯃꯤꯁꯨ ꯀꯩꯁꯨ ꯃꯣꯏ ꯁꯦꯂꯦꯛꯁꯟ ꯇꯧꯔꯗꯤ ꯑꯗꯨꯝ SSBꯅ ꯂꯧꯋꯤꯅ ꯃꯣꯏꯗꯤ ꯑꯗꯨ SSB ꯃꯣꯏ ꯂꯧꯔꯅꯤ ꯑꯗꯨꯒ ꯃꯦꯗꯤꯀꯦꯜ ꯐꯤꯠ ꯆꯦꯛꯑꯞ ꯇꯧꯔꯅꯤ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯂꯣꯏꯔꯦ ꯗꯥꯏꯔꯦꯛ ꯁꯦꯂꯦꯛꯁꯟ ꯐꯪꯉꯅꯤ ꯑꯗꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠ ꯍꯥꯞꯄꯝꯒꯦꯀꯣ ꯃꯣꯏ ꯁꯤꯗ ꯂꯣꯏ ꯍꯥꯞꯄꯦꯕ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯦꯟ ꯁꯦꯂꯦꯕꯁ ꯑꯣꯐ ꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ ꯄꯦꯄꯔ 1 ꯄꯦꯄꯔ 2 ꯑꯣꯏꯄꯤ ꯄꯦꯄꯔ 1 ꯁꯤꯗ ꯔꯤꯖꯅꯤꯡ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯑꯦꯂꯦꯃꯦꯟꯇꯔꯤ ꯃꯦꯠꯁꯃꯦꯇꯤꯛꯁ ꯀꯣ ꯃꯦꯠꯁꯃꯦꯇꯤꯛꯁꯁꯦ ꯑꯌꯥꯝꯕꯅ ꯃꯌꯥꯝꯁꯦ ꯀ꯭ꯂꯥꯁ 10 ꯂꯦꯚꯦꯜꯒꯤꯗ ꯍꯥꯞꯄꯦ ꯑꯗꯣ ꯇꯥꯏꯝ ꯄꯨꯡ ꯑꯅꯤ ꯅꯝꯕꯔ ꯑꯣꯐ ꯀ꯭ꯋꯦꯁꯟ ꯃꯥꯔꯛ 50 ꯔꯤꯖꯅꯤꯡꯗ 50 ꯑꯃ ꯃꯦꯠꯁꯇ 50 ꯑꯃ ꯀꯣ ꯑꯗꯨꯒ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯇ ꯃꯥꯔꯛ 50 ꯑꯃ ꯄꯦꯄꯔ 2ꯗ ꯏꯪꯂꯤꯁꯇ ꯃꯥꯔꯛ 50 ꯑꯃ ꯁꯨꯃꯥꯏꯅ ꯂꯩ ꯃꯥꯔꯛꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤ ꯍꯥꯏꯁꯦ ꯃꯥꯏ ꯃꯦꯠꯁꯁꯦ ꯀ꯭ꯂꯥꯁ 10 ꯂꯦꯚꯦꯜꯒꯤ ꯑꯣꯏꯅ ꯍꯥꯞꯄꯦꯕ ꯃꯦꯇ꯭ꯔꯤꯀꯨꯂꯦꯁꯟ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯕꯅꯦ ꯃꯥꯏ ꯁꯤꯂꯦꯕꯁꯇꯣ ꯑꯩꯁꯨ ꯊꯥꯅꯤꯡꯉꯦ ꯁꯤ ꯑꯦꯛꯖꯥꯝꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯂꯦꯕꯁꯇ ꯁꯤꯗ ꯄꯤꯊꯣꯛꯑꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯂꯦꯕꯁ ꯊꯥꯔꯀꯥꯟꯗ ꯁꯤꯗ ꯍꯥꯏꯁꯦ ꯔꯤꯖꯅꯤꯡꯅꯦ ꯑꯗꯨ
elementary mathematics की matang मोय हाई सिदे arithmetic लाइरे unitary methods लाइरे को is arithmetic हायरगा number system ला आनी natural number integer rational and real number लोशी हापे मैम लाकदब सिंगदो elementary mathematics तेगे अदुगा सी कुछ डायरेक्ट सी एग्जाम है वैसे मल्टीपल चॉइस क्वेश्चन टाइप नेबा OMR शीट नेबा को अदुगा सिना elementary mathematics के लाइरे reasoning इस सिदा माथक period the question paper will be designed to test the candidate ability to complete the sequence making logical conclusion को पीरे सिदा exam fee की matang na pet herange candidates are required to pay fee of rupees 200. Candidates should note that payment of the examination fee can be made only through the modes of website prescribed at web official website tum tawdu bako payment of fee through any other mode is neither valid or not acceptable atopa tawga deba moi website tum tawdum neba pa sani law non refundable ne moi jam fee once paid shall not be refunded under any circumstances do sai si direct official website se apamage aduga si hayeng form la kana ma'am ai video mu saraki application form je kamaina fill up tawni da soida bida ko aduga admit card for written exam admit card chakram ka laktu no ham the admit card will be made available online for being downloaded after submission of application by the candidate ko adum admit card si kana taw yab jani ma'am form submit taw ga adum download taw yab jani mo se sine अदुर अगदुका माय written examination center खरा पिरे मरु ओबेसिंग point out तोरके को हेन बदि दिसाना येंगसु याना अदुगु सी लेरे ngसागी syllabus to algebra de kangam matang de lakani ICF LCM theory of polynomial nasing trigonometry kram matang lakani sin x cosine x geometry de kram matang lakani loin happy ma'am si to ko pa pem nongai dine mensuration gi statistics ko adi general knowledge and English general knowledge tagi sagumba matang nagi lakane ne part A part 1 part 2 English ta loina hape candidates to ensure their eligibility for the examination pungani ko type of exam OMR answer sheet will be used as objective ne qualifying mark minimum 40% mark in each of the paper separately and overall average of 50% mark si khangjulo me duga penalty loi mai negative mark lai ko adu selection procedure si map si hai to written exam an tawni written exam tawle pass tawre hai lora matun interview na by a preliminary interview board PIB se respective territory army group headquarter moina lawrni adu lora successful candidate will further undergo test at a service selection board SSB ko and medical board for final selection do tawni adu lora kana vacancy of male and female candidate will be determined as per organizational requirement vacancy hai doga dum sangwa yare the training se ma'am 1 month basis training in the first year of commission han yaw buga 1 month ko the 2 month annual training camp every year including the first year 3 months post commissioning training within first 2 year at IMA. There are the term and condition of service. Term and condition se mun pa biyo ma'am. Smai sigi pra kanona teba mo si service se. Part time concept ne ba. With 2 month training in a year and does not provide full time career aja. Aduga commission is granted in the rank of lieutenant. Lieutenant dai dum horakan mo se kanofu lai bene mai site. Kuna sat pa abai rank se. Direct mo kanogi rank dune ka do sino lieutenant laire captain laire major laire colonel lieutenant colonel pay scale so salary matang sida hire tu me apu ka be sigide sini ma'am sorak pasi dum hire ge samaina ko aduga maru oba mai document hire bising siga khangjilo kai kai document no koina proctor the pan card aadhaar card
ꯏꯟꯀꯝ ꯀꯥꯔꯗ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ 10 ꯁꯥꯔꯇꯤꯐꯤꯀꯦꯠꯅꯆꯤꯡꯕ ꯀꯩꯀꯩ ꯍꯥꯏꯔꯤ ꯃꯈꯥꯗ ꯁꯤꯁꯤꯡ ꯌꯦꯡꯉꯣ ꯑꯗꯨꯒ ꯋꯥꯟꯁ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯝꯁꯦ ꯍꯦꯛ ꯂꯥꯛꯄꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯀꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯝꯁꯦ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯤ ꯑꯦꯛꯖꯥꯝꯁꯦ ꯊꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯗꯕ ꯌꯥꯔꯔꯣꯏꯕ ꯍꯥꯏꯗꯤ ꯁꯤꯗ ꯑꯦꯛꯖꯥꯝ ꯁꯦꯂꯦꯕꯁ ꯂꯣꯏ ꯄꯤ ꯂꯩꯔꯦꯕ ꯁꯤꯗꯩ ꯗꯥꯏꯔꯦꯛ ꯂꯣꯏꯅ ꯄꯥꯕꯤꯔꯣꯕꯀꯣ ꯑꯗꯨꯅ ꯏꯁꯥꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯕꯤꯌꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯦꯟꯅ ꯈꯪꯅꯕꯒꯤꯗꯃꯛꯇꯀꯣ ꯁꯤꯒꯤ ꯐꯣꯝꯁꯤꯅ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣꯗꯣ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯇꯧꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯂꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯒꯥꯏ ꯕꯥꯏ